ꯐꯪꯅꯦꯕꯨ ꯈꯜꯂꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯂꯦꯞꯇꯕ ꯃꯊꯧ ꯇꯥꯏ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯏꯁꯥꯅꯕꯨ ꯑꯗꯨꯝ ꯏꯁꯥꯅꯁꯨ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯏꯁꯥꯗ ꯑꯩ ꯁꯤ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯉꯝꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯕꯥꯖ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯌꯥꯏꯔꯤꯄꯣꯛ ꯐꯤꯡꯒꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯑꯝꯖꯗ ꯈꯥꯟ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯁꯃꯤꯂꯥ ꯏꯁꯥꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇ ꯑꯅꯝꯕꯅ ꯁꯥꯟꯅꯩ ꯑꯗꯨ ꯏꯁꯥꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯋꯥꯕ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯅ ꯑꯋꯥꯕꯗꯨ ꯀꯩꯁꯨ ꯈꯪꯍꯜꯂꯛꯇꯦ ꯑꯩꯉꯣꯟꯗ ꯑꯩ ꯁꯥꯟꯅꯕꯗ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯆꯠꯄꯗ ꯏꯃꯥꯟꯅꯕ ꯐ꯭ꯔꯦꯟ ꯄꯨꯟꯕꯗ ꯅꯨꯡꯉꯥꯏꯕ ꯀꯥꯕ ꯅꯨꯡꯉꯥꯏꯕ ꯐꯖꯅ ꯊꯦꯡꯅꯩ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯂꯝꯄꯥꯛꯁꯤꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯏꯄꯥꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯇꯝꯕꯤꯔꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗꯨꯒ 2018ꯗ ꯃꯥꯂꯦꯝ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯁꯥꯔ ꯃꯥꯂꯦꯝꯒꯤ ꯃꯈꯥꯗ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯑꯗꯨ 2019ꯗꯒꯤ ꯁꯥꯔ ꯁꯥꯔ ꯃꯥꯂꯦꯝꯅ ꯇꯧꯔꯒ ꯁꯥꯔ ꯃꯈꯥꯗ ꯀ꯭ꯂꯥꯁꯤꯛ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯗ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯥꯟꯅꯖꯔꯤ ꯀ꯭ꯂꯥꯁꯤꯛ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯕꯕꯥꯅ ꯁꯨꯝ ꯃꯅꯤꯡꯒꯤ ꯂꯝꯄꯥꯛꯁꯤꯗ ꯁꯥꯟꯅꯕ ꯇꯝꯕꯤꯔꯛꯑꯦ ꯍꯥꯏꯔꯗꯤ ꯕꯕꯥꯁꯤ ꯑꯗꯨꯝ ꯍꯣꯏ ꯕꯕꯥꯁꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯛꯑꯦ ꯍꯥꯟꯅ ꯗꯥꯏꯠꯀꯨꯝꯕ ꯑꯗꯨꯝꯕꯗꯤ ꯏꯃꯥ ꯏꯄꯥꯅ ꯀꯩꯁꯨ ꯋꯥꯠꯍꯜꯂꯛꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯄ ꯃꯇꯝ ꯑꯋꯥꯕ ꯐꯅꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯂꯒ ꯏꯃꯥꯅ ꯑꯩ ꯆꯠꯅꯕ ꯑꯆꯥ ꯑꯊꯛꯄꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯆꯥꯔꯒ ꯆꯠꯅꯉꯥꯏꯒꯤ ꯑꯗꯨꯝꯕ ꯇꯧꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯏꯄꯥꯅ ꯑꯃꯨꯛ ꯑꯩ ꯂꯣꯏꯇꯥꯡ ꯇꯥꯅ ꯀ꯭ꯂꯥꯁꯤꯛ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯊꯤꯜꯂꯒ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯨꯛ ꯂꯣꯏꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯗꯨꯝ ꯑꯩꯅꯁꯨ ꯄꯥꯝꯅ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ ꯐꯨꯠꯕꯣꯜꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯑꯗꯨꯒ ꯏꯄꯥꯁꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯅꯤꯅ ꯑꯗꯨꯝ ꯏꯄꯥꯅꯁꯨ ꯄꯥꯝꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯝꯕ ꯑꯩ ꯀꯥꯎꯕ ꯆꯪꯉꯝꯗꯥꯏꯗꯗꯤ ꯑꯩ ꯄ꯭ꯔꯦꯁꯔ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯀꯥꯟꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯊꯥꯖꯩ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕ ꯕꯦꯡꯒꯂꯣꯔꯗ ꯀꯦꯝ ꯇꯧꯋꯦ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯌꯥꯔꯁꯤ ꯌꯥꯝꯃꯦ ꯑꯗꯨ ꯀꯦꯝ ꯇꯧꯔꯒ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ ꯑꯍꯥꯟꯕ ꯑꯔꯨꯅꯥꯆꯜꯗ ꯗꯦꯠ 1ꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯤ 25 ꯄ꯭ꯂꯦꯌꯥꯔ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ 23 ꯄ꯭ꯂꯦꯌꯥꯔ ꯏꯁꯀ꯭ꯋꯥꯗ ꯑꯃꯨꯛ ꯂꯥꯎꯊꯣꯛꯑꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯣꯆꯅ ꯄ꯭ꯔꯦꯛꯇꯤꯁ ꯐꯅꯌꯥꯝ ꯇꯥꯛꯑꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜꯂꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅ ꯂꯥꯛꯑꯦ ꯏꯁꯥꯗ ꯌꯥꯝ ꯄ꯭ꯔꯥꯎꯠ ꯇꯧꯖꯩ ꯑꯗꯨꯝꯕꯗꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯇꯧꯕꯅꯤꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯇ꯭ꯔꯣꯐꯤ ꯂꯧꯔꯛꯈꯤꯕ ꯑꯩꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯔꯤꯋꯥꯔꯗ ꯂꯧꯔꯛꯄ ꯑꯗꯨꯒ ꯆꯦꯝꯄꯤꯌꯟꯁ ꯑꯣꯏꯔꯛꯈꯤꯕꯁꯤꯗꯤ ꯀꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯌꯥꯝꯅꯁꯨ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯁꯨ ꯄꯨꯜꯂꯒ ꯁꯥꯟꯅꯔꯕꯅꯤನ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯀꯝꯕꯥꯏꯅꯦꯁꯟꯁꯨ ꯑꯣꯏꯅꯤ ꯋꯥ ꯉꯥꯡꯅꯕꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯪ ꯄꯨꯜꯂ ꯁꯥꯟꯅꯕ ꯑꯩꯈꯣꯏꯕꯨ ꯏꯁꯄꯣꯔꯠꯁ ꯄꯥꯔꯁꯟꯕꯨ ꯒꯣꯚꯔꯟꯃꯦꯟꯁꯤꯡꯅ ꯍꯥꯏꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯗꯤ ꯌꯥꯝ ꯄꯦꯟꯖꯒꯅꯤ ꯑꯩꯒꯤ ꯗ꯭ꯔꯤꯝ ISL ꯁꯥꯟꯅꯔꯒ ꯁꯦꯅꯤꯌꯔ ꯇꯤꯝ ꯁꯥꯟꯅꯕ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝ ꯁꯥꯟꯅꯕ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯀ꯭ꯂꯥꯁꯤꯛ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯗ ꯑꯗꯨꯝ ꯁꯥꯟꯅꯖꯩ ꯅꯦꯁꯅꯦꯜ ꯇꯤꯝꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩ ꯀ꯭ꯂꯥꯁꯤꯛꯀꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯖꯈꯤ ꯀ꯭ꯂꯥꯁꯤꯛꯀꯤꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯇꯣꯔꯅꯥꯃꯦꯟꯗꯤ ꯂꯩꯇꯦ ꯐꯪꯅꯦꯕꯨ ꯈꯜꯂꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯂꯦꯞꯇꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯏꯁꯥꯅꯁꯨ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯏꯁꯥꯗ ꯑꯩ ꯁꯤ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯉꯝꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯆꯦꯁ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁꯥꯔ ꯃꯥꯂꯦꯝ ꯁꯥꯔ ꯑꯦꯟꯗꯤ ꯑꯗꯨꯒ ꯁꯥꯔ ꯇꯨꯏꯁꯤꯟ ꯁꯥꯔ ꯖꯦꯅꯤꯠ ꯁꯥꯔ ꯆꯤꯇ꯭ꯔ ꯑꯗꯨꯒ ꯑꯇꯩ ꯀ꯭ꯂꯥꯁꯤꯛꯀꯤ ꯀꯣꯆ ꯏꯁꯇꯥꯐ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ SIG ꯀ꯭ꯂꯕ ꯃꯣꯏꯗ ꯄꯤꯅꯤꯡꯉꯤ